El Kamalbabu Mangkhibagi Mapung Oiba Daita Army na Pugadabani CM Biren Pawasi Kangleipaki Maira Pause dagi Laothokhre Laimakhongda leiba Yankhai Taret Suba Mountain Division Campus Manungda Changkhiba dagi Hojik Phauba Thiba Khangdana Leidiba Imphal West King Loitang Khunok dagi Laisram Kamalbabu Fangnaba Kana Honare Adum Oinamak Hojik Phaubagi Oina Mahaki Langla Langjil Amata Khangba Ngamdre Laisram Kamalbabu bu Haukhiba November 15 ayuk pung 8 taba matamda Army gi ke maduda Changkhibani haibagi sahi taunaramba leibana Thaudok adugi Mapung Oiba thaudang Army na lawgadabani haina Manipur leingaki maikaidagi khangankhre Hiram asiga mari leinana Union Home Minister dasu Manipur leingaki maikaidagi su khangankhre haina Chief Minister N Birena phongdokhre Wapam asi ngasi Chief Minister gi office ta pangthokiba paumisinga unaba amada CM Birena haikhibane Army gi ke manungda changkhiba mi fauba manglawadi karam tawgane Maram aduna thaudok asi laingang na sulai na laude adubu El Kamalbabu Mangkhibagi Mapung Oiba Daita asi Army na Pugadabani haina CM na phongdokhre COTU na total shutdown Laothokhre pawasi pawnil khon pause dagi Laothokhre Laimakhonggi akoibada chathok chasin tawbada Indian Army na athingba pibagi mayokta Committee on Tribal Unity COTU na tha asigi kuntragi ayuk pung 3 dagi numidang waidam pung 3 fauba pung 12 gi Kangpokpi district ta total shutdown Laothokhre India Today NEG report amagi matungin na Laimakhongda leiba Indian Army gi campus tagi miyoi ama mafam khangdana mangkhiba duga mari leinana Indian Army na sathok chasin tawbada athingba pibagi mayokta total shutdown asi Laothokpane COTU gi maikidagi phongdorokpagi matungin na mi mangkhibagi thaudok adu condemn tawbaga loinana COTU na hojik sathariba search and rescue gi operation asi mapung phana support tawribane adumoinamak lambi sathok chasinda akaiba pibasidi laibak thibani haire Guwahati da transfer Toukhiba NIA gi case nipan gi Manungda Arambai gi leader Korounganbagi case ani Yaori pawasi pawjel pawse dagi Laothokhre National Investigation Agency NIA Imphal na paiba case nipan Supreme Court of India gi ruling matungin na Guwahati da transfer tawbagi ayaba pikhibaga loinana NIA Guwahati na paikhatkadaba case nipan gi Manungda lamdam asida thokliba irang asibu Nemtha nana bohonavada achauba thaudang lauriba Arambai Tengol gi Lusing Purel Korounganbagi case ani Yaori case asina maram oiraga NIA na Lusing Purel Korounganba khumanbu fakhigadra haibagi mi paiba lamdam asigi mi yamna phaunabaga loinana maikai kayadagi thawong asi Manipur leingangna yengsillaningbagi apamba su phongdorokle haukhiba chahi 2023 gi May 3 dagi lamdam asida chatharagliba kuki narco terrorism gi lan asina maram oiraga Singa tainaba tampaki district singda lawu singu tawduna laijariba miyoi kaya kuki terrorist na nongmai yauna tongan ba makhalgi khulai sizinaduna ot naibagi thawong sathabaga loinana nihat mipun sathaba yum yauna lanthum kaya amanga ta thogaliba si yaningdaba madi thingnaba honabaga loinana Korounganba khumanna lusingduna thoglakhiba Arambai Tengol gi mathakta NIA na tongan ba case ani pansenduna thigatpa honaba khangankhibaga loinana mahakpu fana bohonari haina Maikai kayadagi phongdorokhibane NIA na laukhatpa ahanba case asi RC 03 2024 NIA Imphal 9 to 2024 under section 147 148 149 186 188 307 379A 395 504 505 506 amadi IPC gi section 34 UAPA gi section 18 Section 6 Clause 1A of Official Secret Act amadi Section 25 Clause 1B of Arm Act ne case asigi matungin na haukhiba sahi 2023 gi November amagi nungthil pung 5:30 rom taba matamda Korounganba khumana luchingba yamlaba Arambai Tengol gi thongmi sing na makhutta phaba makhal gi khulai sing chaina singba paibaga loinana Manipur Police ki uniform ga manaba camouflage ki fizol sing setpaga loinana Amuba machugi furit sing litlaga Imphal East District ki konung mamangda punkhibane Arambai gi thomi ayambana konung mamangda thunglakhiba du Korounganba khumanna social media Facebook ta isilinauk sing athubada lakpiro ngasidi tangtaba makhanglasi haina thagalakhiba post adugi matungin Arambai Tengol gi kangbu aduna mafam aduda yauksilakpada policing na thingna bohonavada Arambai Tengol gi thomi kharana police ka muknabaga loinana overpower tawduna sanjen thong tamna changsinduna Imphal West District ki konung mamang tamna yauksinna bohona khibagi thaudok aduga mari leinana paikhatpa case ne nakal amaromda mathakta palliba case asigi makhada NIA na case number RC 04 2024 NIA Imphal 9 to 2024 under section
147, 148, 149, 186, 188, 379 Clause A, 392, 120 Clause B of IPC, UAPA gi Section 16 amasung 18 Arm Act, 1959 gi Section 25 ki Official Secret Act, 1923 gi Section 6 Clause 1A gi makhada ani suba case asisu pansin khibane. Case asigi mangoy na haukiba chai 2023 gi November amagi nungthil pung taruk taba matamda Korounganbagi khuman luchingba masing yamlaba Arambai tengol gi thomi singna afaba makhal gi khulai paiduna ahanba Manipur Rifles Battalion gi awang nongsup thangba gate changlak mafam aduda laiba government ki gari sing amangata thoon baga loinana ahanba Manipur Rifles Battalion gi nongmay amasung maru kaya namduna lauraga sakhibaga mari lainana panbani haire. Case ani asigi matangda Ministry of Home Affairs ki CTCR Division North Block New Delhi na NIA da thijina ba khangalakpadagi National Agency asina case laukhatuna hiram asigi matangda thijilakhi baga loinana Imphal da paikhali ba NIA gi case nipan Guwahati da transfer taunana ba Supreme Court of India na order ama Toukhiba ne. Order adugi matungin na Manipur da thokli bairang asiga mari lainana tongan ba case sing haibadi mamang sahigi November 13 Lilong sa jing mamang laikai langthabal kunjadagi Mutum Rajesh sahi kun mga apokpa M Siam kaubam yoy ama fagat kray mamang sahigi June kulumdoida kwakta da bom pokhai bagi case da khulai paiba sing na ningthau khongda misam mari hat khibaga mari lainaba case sahi sigi February 9 da Moregi SDPO Singtham Anand Kumar bu Kuki militant sing na hat khibaga mari lainaba case Numitumakta da Moregi kondong lairembi da hangba IRB post attack sa thabaga mari lainana laukhatpa case Kangsup sing khongda kuki kanglup ki miyoy sing tongba gari amada miyam hupsin dune attack tawkhiba thaudok aduga mari lainaba case ngasi yaure. Case ngasi Imphal da paikhana bohonavada security gi oiba section thawrang amade NIA gi maikhaidagi khudong sadaba kaya laibana maram oiraga Guwahati branch ta transfer tawkhinaba Supreme Court of India na order ama thokiba ni haire.